Banglabung Gelnal dagi kunithoi shuba Assam Rifles ki post Louthokhiba Yaroi haiba demanda Kuki Zo phurup ki Meeyamna Kangpokpi District ki manung channa leiba Twilang Da Khongjang Changsinkhre Banglabung Gelnal dagi kunithoi shuba Assam Rifles ki post asi Louthokhrabadi khunja singda achoba security threat ama soidana mayok na hogani Haina Khongjang loi singna nungnangba phongdok narakle Khongjang loi sing aduna Assam Rifles Louthokna bahonariba asi khudakta lepkadabani haiba yaungna tongan ma kholau kaya ama sulauki Kuki Zo Meeyam ki demand yauba memorandum amasu Kuki NP Twilang Da kunithoi shuba Assam Rifles ki commanding officer da pishin kinaba post commander ki kuthang da pishin ke memorandum aduna hai irang asida Meeyam ngak senmi ki thabak paikhatpada Assam Rifles na choba thodang lobana authority ki firib asi handokpiyo housing Manipuri thokli irang asi lakshina bahonabada Assam Rifles na singthaningai oba thodang kya lotun lakli irang asiga mari leinana Imphal lagi Kuki Zo phurup ki miyoi lising humphurom lothorakpada Assam Rifles na choba thodang loke Assam Rifles na michang mikhai naidaba mawongda lamdam asigi tangtu leitaba hanjil hanana bahonari haina so memorandum aduda palli hairi